Hello mayam ngasi aigi video sidi ekhoigi Manipur da yel haumi oiriba ekhoigi ichini now Muslim MEITEI PANGAL haina su khangnariba ai moigi damakda shemba video ni ai nahan makhai dagi khangbani ngangdabani aina maramdi ekhoi ichini now Muslim gi ahan sing leader sing lairik haiba yam laye society gi damakta yamna thabak tauba asum kathokpa thamoi sengba mayam amasu laibani na ai moigi maido yangraga ai khangbani ai gi marup mapang sing mayam ama laye aduna ai moigi maido yangraga ai ngangdrabani adubu ngasidi ai ngange maramdi yamna pencil laktre ai khangba ngambagi pangando laitre Hujik si Manipur sida Meitei naga ekhoisi yamna wa khrabani hujik phau pi gangde ko kuki singna maning tamna pharaga angang ahan nupi hujik su ekhoigi chini nau taruk mokda mi kayam wari bra mokhoigi family sing mit pi gangdri CSO sing ima maira pai bi sing mayam na sum nitigi mafamdu da chatlaga magi angamba thabak adu pangthokraga mi mayam ama wari adubu ichini now Muslim noise ai ngasai haikre thamoi sengba mayam gi damakda kathokpa thabak phajana tawba mayam ama laye hai rishi leader singse adubu noigi lam henba khra noi lam henba khra si ekhoi gi Manipur gi yal haumi singna ekhoi naga ekhoi Meitei ichini now mit pi taraga suk yam waringai sida noina yel haumi ama oina ekhoigi yeknaba singduda noina mateng chauna pange mayam na khange ko ai nungai drabni ngasidi aduna kuki singdo ada thamkhio ekhoi isagi somang sitana mi gi somang sitpa yapot nate noi henman kre hujik kukina maning tamna Manipur sida lan tawribase khoi yal haumi singda chathariba crime se ai haige warau ko ichini now Muslim noi lam henba sing noi gi mateng yam yawe haige noi na moi gi awat apa loina mak piraga laibani aduna noi si karamba mi na waraka daubra social media da huran bagi oiro pochai hon bagi oiro drugs ki oiro phari mayam se ayam badum Muslim oiraga lairamgni aduna Muslim gi ahan sing leader sing thamoi sengna niyom chumna thabak tauba sing sidi madu ubada masa phau Muslim ne haiga dawbo phau ikai ramgani mai khuramgani noigi leader sing thamoi sengna leiba singsi henman khre aduna ai yam nungai jade adumuk ekhoina mitpi taraga noina asomaina langi khudong chaba lauraga paisa tanlaga noina nungai ribse noina moida mateng pangba oina thoke aduna ekhoi Meitei naga di hujik phau mitpi gangdri ekhoi di hujik kuki singna kayamok social media da handak marak amasi khajiktang nongmai kappa imbus tauba lepa saraga wakat mayam tawri adubu ekhoi di mawa laude aidi mawa soklau laude moi hujik su chathaga doba plan mayam ama lairamgni machin thiba community ni thirak khigni tawrak khigni aduna langi chaitheng phangdaba khrana phangdrabusu langi chaitheng phangbada yauriba ichini now mayam sidi hujik phauba sor honbada nungaina honba ngamdri ekhoi su langi chaitheng phangbada yauribani aduna ai yam penjade yel haumi ama oiraga ekhoigi yel haumi mayam bu support tawdabida ekhoigi yaknaba bu support tawboina thoge aduna ekhoi Muslim gi mari lainaba CSO sing leader sing nakhoi gi lam henba mi khra se hujik si
ꯀꯅꯥꯅꯁꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯅꯁꯥꯅ ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯛꯅꯧ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯨꯁꯂꯤꯝꯒꯤ CSOꯁꯤꯡ ꯂꯤꯗꯔꯁꯤꯡ ꯑꯍꯟꯁꯤꯡ ꯑꯩ ꯅꯈꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯪꯕꯤꯔꯕꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯣꯏꯒꯤ ꯂꯝꯍꯦꯟꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯛꯄꯤꯌꯣ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕꯅꯤ